Russiana langi khulai wasilakpadagi North Korea dagi rocket amadi artillery cell Leigadouri US. Russiana langi khusu khulai wasilakpadagi North Korea dagi rocket amadi artillery cell leidanaba process tawkhre haina official report amagi matungina phongdok le. Hauji Russiana Ukraine da land songnariba sida khusu khulai gi awat pa leisilakpa sina maram oiraga langi khusu khulai sing adu North Korea dagi leisinanaba thaurang tawrokhibani haina US की इंटेलिजेंस की माइके दगी फोंगदोक ले मसक ममिंग ताकथोकपा पामदबा US की ऑफिशियल अमना हाइखिबदा हौजिक रशियाना मालेम गी ओइना तोखाइना इनथोक्तुना लेरबा नॉर्थ कोरिया दा मिजेंग चंगसिलक्तुना रॉकेट अमदी आर्टिलरी सेल लेनबा थौरांग अदु सथरखिबने यूक्रेन दा सथरिबा लान असिना मरम ओइरगा रशिया की मथक्ता मालेम गी लेबा कयाना सैंक्शन थमजनखिबा मदे एक्सपोर्ट कंट्रोल तौरकपा सिना मरम ओइरगा रशिया की मिलिट्री दा लान गी खुसु खुलाई सिंग गी अवाट पमायोक नरखिबने Masina maram oiraga Russia na North Korea dagi military equipment leinanabagi thorang satharakibani haire US President Joe Biden gi administration na handakta confirm tawkiba wafam amada August thada Russia na Iran manufacture tawba drone plane sing Ukraine gi lanfam da sizinakhe haukiba chayol da White House ke maikai dagi haikibada Russia na August thada Iran dagi lawkiba drone plane sing adu Ukraine da landa sizinakhiba matamda technical gi oiba problem mayok nakhe Haukiba thagi numit kayani gi matamasida Russia na Iran na manufacture toba Muhajir 6 amadi Sahid series unmanned aerial vehicle sing sizinakhe masi maruai na Russia na Iran na saba unmanned aerial vehicle sakaya sizinana ba thorang tawrokhibani haire North Korea na Russia ga hena naksinaba mari laina re Europe amadi West ki laibak singadi aphaba mari laite Ukraine da tholiba crisis ase United States na thogan bani haina su maral si re West ki laibak singbo akan bamong da yaning da baudladuna North Korea na haikibada America na ngaksau thekpagi policy sathabadagi Russia na Ukraine da military action sathakibane Russia na masabu ngakthoksanabagi damakta military action sathakiba si maram chaba ma oi haina North Korea ge maikei dagi haire North Korea na Russia na occupy toba Ukraine gi nongpok thangba lamdam gi sarukta semgat sagat pagi thabak sathabada mateng pangna bagi damakta construction workers sing thaning ba leibagi apamba sing phongdokrabane Handakta Russia da leiba North Korea ge ambassador na Ukraine gi Donbas region da leiba Russia na sawat pa separatist sing ge territory ani da leiba envoy unaduna wari sanakrabane amadi labor migration gi field ge matang da cooperation pining bagi apamba phongkrabani haire Russia na landa ba da ngang chahum ga marfu ga ni thoi si khrei chatret ga ni phuma thoi asoka pan nang khrei Russia na landa ba hoki badagi Ukraine gi angang chahum ga marfu ga ni thoi si khrei amasung angang satret ka ni phuma thoi hena asoka pan nang khrei haina Ukraine ge prosecutor general ge office PGO na claim ta ukhrei PGO na haiki madude Russia gi lana sina February 13 dagi hoksik phawbada yamdrabada angang chahum ga marfu ga ni thoi si han khrei amasung angang satret ka ni phuma thoi hena asoka pan nang han khrei piriba masing asida Russia na occupy tawriba territory sing natraga front line manakta thokliba misi mina sing yaugdabana lana sida siri bangang sing ge masing hengalakpa yana lai Ukraine ge news agency Interfax ki matungina lana sida angang sing bukhwai dagi hena sogalibase Donetsk region da ihen hele region asida angang chahum ga marfu ga nipan da lan gi saitheng nangkhe Kharkiv ta angang chani ga marina lan gi saitheng mayok nakhe Kipta su angang chama ga taratruk lan haktheng nana soghan khe Mykolaiv ta angang humbudra ga humdoi Chernihiv ta angang hompu ga nipan Luhansk ta angang hompu mathoi Kherson da angang yangkhai manga Zaporizhia da ngang ni fuga taruk lana saitheng pikhe September ahum da Dnipro Petrovsk region ge Zelenodolsk town da yeknabana cell attack sa tharak patagi sahi mapan da ngai riba nupa macha ama sekhe loina sahi mapan sahi taret amasung sahi taraga mathoi suba da ngai riba angang ahum asoka pan nangkhe laiba kani gi marakta tha kaya ungkhanraba matung February 13 da Russia gi president Putin na Ukraine da special military operation ama haure haina laukthokibane Aroi bada tabi di bapum namak pu thagat jare